ngasi nungthul phongbasi phongda April gi tang amada Manipur top channel digi pausi khata update tawjage haujuk sathira laina laichat C19 gi update ki oina India gi siba masing yankai gi humdo yokre aduga nauna samaga kunga taruk positive oiduna lising amaga satre ke yankai sukre aduga Manipur gi maheiloi sangpunamak matam kaktana thingkinkhre malem gi oina C19 na sian kiba mi gi masingna lising nifu go humdoi ga sani go humdraga manga sukhibaga loinana laina asina naba mi gi masingna lak nipan ga lising humdraga humdoi ga supna gi nipan yokre India gi oina su laina asina sian kiba mi gi masing yankai ga humdoi sure positive masingna lising ga satre ke yankai yokre ngasi inau nowa miyoi samo kunga teruk positive oiki masigi manungda Maharashtra da kungo humdoi Delhi da ahum Rajasthan da tarago humdoi Karnataka da mari Andhra Pradesh da nifugo humdoi Madhya Pradesh da kun Gujarat da nipan Punjab da mari Bihar da ani Assam da mari amadi Puducherry da ani ne Manipur gi oina amadigi Heiri miyoi sani hena quarantine lairi serak asida Uttar Pradesh da C19 positive oiba patient layeng lupa doctor ani amasu ngasi positive oire haba khangmangamkhre amaromda C19 na maram oiduna lebak asida ohelakliba phibam asigi yengduna Manipur governor gi order amagi matung ina lainga ki school aided school laina school yauna state asida lairiba coaching class tuition amadi boarding na singba punama makha taba order ama thoktriba phawa matam kaktan athingba thamle haina education gi commissioner Ti Ranjina Thadarok Pasarol Amana Heiri aduga atopa maru eba paukhra namo Assam da puna miyoi manga C19 positive oire nauna miyoi mari ama ngasi C19 positive oire haina Assam gi health minister Hemanta Biswa Sharma na Guwahati da pangtokpa paw gi mifam amada laukthokre miyoi mari asiga tharga Assam da C19 positive oiba case manga sure anoba case mari asi Guwahati Medical College and Hospital da test tawbada khanglakpani Hemanta Biswa na haibada miyoi mari asi mamang thada Delhi da Hazrat Nizamuddin da pangtokpa tabligh jamat religious conference yorba miyoi ngaktani hairi makoi punamak Nizamuddin markers ta lerakhi su hairi amaromda Hemanta na positive case sing hengalakpa yabagi phibam lairi hairaduna miyoi mari asiga unaruba sing hospital da test tawthokna basu appeal tarogli amaromda atopa paw namo narol la tumina sangbigano quarantine tobiyu Atar Ali Nizamuddin Markers ki watok lairinge asida mapani ki lakpasing na role tumina sangbigano mari lainaba doctor amadi lainga ka paw pibiduna quarantine to biu haina hata makha lekai social and youth development organization gi vice president Atar Ali yaimana permission fundokre ngasi hata makha lekai social and youth development organization amadi minuthong hata social welfare union anina punna khusam naduna ngasi Dimapur romdagi miyoi khara sanglakpa mari lainana miyoi sing adubu verify tawigi akhanaba drive ama sathabada mathaki wofam asi fundokibane magna makata na haikibda verify tawba asida miyoi sing asi Dimapur romdagi sanglakpani Haiba khang mangambago lainana makata na hata Gulapati da asan mayum thiba sangkiba miyoi kharasu verify tawna bo khotnari haiki makata na su kangpokpi da su miyoi khara lehauri haiba khang mangamle hauzik oirakliba phibam asida mapanagi sanglakliba miyoi singsu wakhal tabiduna quarantine tobiyo haina pauksi asida phongdorli aduga mem aina pabda sokhibi yorsu mem ngakpigane aduga anobo update lakpaga pau pizaraki share video